अहानबदा ngasigi maroiba pausingda pukning phathaba ngamlabata santi lakani yoga asana miyobigi pukning wakhal animak phathaba amadi sengdokpa ngamgani haina Governor Dr. Nazma Heptula ni miyamda pausel pikre. State asiga senthumdo overdraft taramba adu zero balance oire thabak hapada athingba leiramba adu lauthoknanaba cabinet na khanaragani haina Chief Minister N Birena fongdokre. Amadi premi khongi thabak quality leina sunabagidamag suramliba thabak sing adu hayengdagi JCB sizinaduna thugairagani haina Khurai Kendragi MLA Susindrona asawbaga loinana haikre. Kurumzari Times of Manipuri gi numidangi pau mityang tabiriba singbu Bidyapati mayang lambamna taramna okjari hauzik pau sandokna pizari. Pukning phathaba ngamlabata santi lakani yoga asana miyoibagi pukning wakhal animak phathaba amadi sengdokpa ngami yoga de palan numit khakta natana numit khudingi yoga tawbiyu pukning phathaduna lamdam asda santi puraklasi haina Manipur gi Governor Dr. Nazma Heptula ni miyamda pausel pikre. Wafamasi mangarak suba International Day of Yoga ga mari leinena ngasi Raj Bhavan gi Darbar Hall da pangthokhiba thauram amada fongdokhibani mahakna makha taraduna matam amada miyamna yoga gi kanaba sing asi ningthijana khanglamdrabasu ngasidi India gi Prime Minister Narendra Modi na yoga asibu malem gi thakta pukhatna ba kanna hotna jabana ngasidi lamdam asigi miyamna pamnaba hengalakpa khakta natana malem gi leba kaya dasu International Yoga Day asi paksana pangthoknakre. Yoga na miyoibagi haksangbu tinjang kaijangdana haksang phana thambada achauba thaudang lawi kanaba kaya asi miyamna khangjinba tangai phade haina mahakna makha takhi. Well, it was a yoga day. Every year we do it at Raj Bhavan. So today also we did it. All over the world people are doing yoga. The Prime Minister Narendra Modi ji has made it so popular all over the world. And it is good for physical health and also the mental peace. And I think people should make a habit of doing yoga. State asiga senthumdo overdraft taramba adu zero balance oire haina Bharat Sarkar ge Principal Secretary Finance na ngasi message tharakle thabak hapada athingba leiramba adu lauthoknabagi matangda cabinet na khanaragani haina Chief Minister N Birena fongdokre. Wafamasi ngasi International Yoga Day gi palan thoramda saruk yabaga loinana paumi singa unaba amada fongdokhibani. Manipur Sarkar gi Directorate of Ayush amadi State Ayush Society anina pulaga Khuman Lampakta leba Indoor Stadium da pangthokhiba mangarak suba International Day of Yoga lisingani taramapanda saruk yakhiba Chief Minister na Section Haudabana, Madam Oiduna Chaurakna Lupa Crore, Sahumga Taramanga Romgi Senpam overdraft Takiba Asigi Matangda, Prime Minister Urunduna Waris Hanakibagi, Tungda Open Market Borrowing Dagi, Senpam Pinaba Haizakiba Adu Tabiduna, Ngase Ayuk Mahaki Fonda, Bharat Sarkar Principal Secretary, Finance na Message Amatharakle, Message Adu the overdraft Takiba Senpam Adu Hauzikti, Laitre, Zero Balance the Lady Haina Iraki, Bharat Sarkar official Oba Cheroldi, Hauzik Pawagi Oina Fundry, Sarkar Asina Athubada RBI gi official unaragani. Masiga loinana Sarkar thamkiba recruitment process ki athingba adu lokthokna nabagi matangda cabinet na khanaragani haina haiki. 345 crores okay central taxes here aduga 400 crore okay open market borrowing gido ngasai ayuk yahorak pasida aigi WhatsApp sidaida Principal Secretary Finance dagi RBI dagi tharakpa kogi zero balance do overdraft zero tare hebedo madugi do lakmani da ano hoji formal letter di RBI na koi da noi overdraft laitre have a formal letter madi lakini but in figure RBI na thadok kota Facebook thaga chakramni overdraft tabado overdraft to zero balance oire na do made madu akhoi amtang cabinet review togige ID laidiba situation se da karmaina satpi ai kedo bui have ko Madugi kitang section tharano na koi cabinet amtang phamaga review torkanda tangai phadna recruitment horubasing do haidok sira haido resolution jira kamai toksige do amala lakani.
Health Minister L. Zendikumar, Capen PD Minister K. Siam, Agriculture Minister B. Hankhalian, MLA KSS Biren, Chief Secretary DGP Su Yoga Degi Thorum, Aduda Saruk Yaki. Health Minister L. Zendikumar na Haikibada, Pukning Wakal Santi Oina Laibada, Yoga na Achawa Mateng Ama. Pangi miyoibagi haksang phana leirabasu wakhal santi oidrabadi karisu kanade haujikti miyoiba khudingda yoga gi kanaba asi khangnarakpa hore state asigasu ayush department asi tokhaina leiba kuidriba ama oibanina masigi tonganba budget ama thamnanaba chief minister gi pukning chingsinki good health adunani aduna majila iba president majila iba prime minister ma chief khada Kenya begini sukses untuk fokus pada hari good health for all health. Ni kudi maksud ni bukannya kodi begini maksud good health. Kita boleh siapa ini macam mission propaganda macam ni. Macam orang India mana doktor pun ada seperti ini. Teman-teman datang cakap macam ni kita boleh tekan siapa untuk prime minister simbolizi di wellness everywhere. Chief Guest oina saruk yakheba Chief Minister N. Birena haksang phana thamba haibasi yamna tangai fade masida afaba wakolon sulehan batai Prime Minister Modi na haudokheba yogagi sajal asi UN gi General Assembly na munna khanara batungda June kunmathoi asi malemgi oina International Day of Yoga haina palan tawduna lagli masimak Bharat ki praja ama oina yamna chawthok chaningai ni haksang amadi wakal ani asi punna chatmina batai yoga gi kanaba asi miyamna pamnarakle haiki University level, gene minds of our minds, I'm not walking pulling out of the Machine again, trying to winning sheet, Tozal, we very mind, not the puzzle of concentrate or color. Be strong, the young brother concentrate. We can we can we will get like and the greediness they normally is one of them going to have you walk on I ain't told with somebody as he is Samas. Mosil laklaba Nambul Turret asi kananaba akhanaba project rejuvenation and conservation gi makhada ahanba phase ki oina sengdokpagi thabak Directorate of Environment na paikhatpa hokre turel mapal da toilet thamba tokpiu loinana phata haudi sing thada biganu haina Chief Minister N. Birena phongdokre hiramasda akhanaba report ama totally ising ji polluted oireba adagi garbage mayam paisaleba mayam cha aduna garbage sing ji hujikti home door to door collection ji Imphal municipality na yum da changaga garbage loba horani so that maram di turel da kari da lambi da langthokna ba then second point da hojiki sigi Nambul special project si masigi sina khoi a iroi sembada gi torkanda nakan da sigi turen sigi nakan da pipe tinga kani khoi pipe sing da lekai da gi tholoi ba storage gi aduguma phatta ba kano sing se pipe si da ta halani ba turen da ta haloi ba aduga pipe si ada kaino babo pudori khoina moksang gi ba Moksanga ida madai the treatment plan ama koi sagadori madugi treatment plan to the treat tawruba matung da pure water oina lokta ka ta kinabagi madugi scheme duni aduna is a fast phase ni Nambul gi se aduna mayam da so ina appeal tawjining base people sing da hoi na ngai langthokpam khotangpam leite bodagi tawne hujikti yum da garbage collection su laani aduga yaraga di kondhong da kari da plastic da phajana khawam da hapa ka thamaga turien da kari da lambi da langthokta bi da ko Madumai, Tobio, and I Manipuri river sighted our presence in the Maro and I appeal to me. Wafama Singasi, Mosil Lava, Nambun Turengi, Fivang Kananaba, Environment Directorate of Faikal Liba, a hundred phase ki Sengtopaki Tabak Sing, Haking and Yang Sinbaga Mari Lenana, Fongdo Kibani. Ministry of Environment, Forest and Climate Change ki National River Conservation Plan ki makada Chaurangna Lupa Kro 97.72 Rom Sangna Faikatpa Project Amani. Rejuvenation and Conservation of Nambul River gi makada ahan phase gi oina turela sida leiramba fata haudi sing laukthokpa gi thabak sing yangsin baga loina na en birena ahan phase asi yariba makai thuna loisinana ba honagani
masigi matungda pipeline gi thabak faikhatkani haiki initial stage ni hojik tawrisi only akhoi river manung sengtokpa adagi langdhadanaba akhoi jali khaba khotpa adugumba karate wama paitare aduni aduga tasengba hojiki pipe nung tingmaga tawgada scheme jidi company imde pura koina award torga ta honbani Health Minister L. Jayantakumar, KEF and PDG Minister Karam Sam, Agriculture Minister V. Hankhalian Yauna, Sakargi official Kayasu, Yangsinba Aduda, Saruk Yaki. Edbiren na makha taraduna, Iro Sembadegi Horaga, Mong Sangai Fauva Paikat Kadava project Asina, Fata Hogdising, pipeline da Pugani. Masina, Nambungi Sting, Mosilak Padagi, Kanbangangwani, Haiki. 800 crore muki project ni Manipuri river sing jaya ambalo ina cover tore adu phase 9 na sigi ahan bo sigi 97 crores ma nambul gila hai then the Infra river Thawal river Kongba river lady mayam se siloina tas tor kani aduna huji ministry da yam kana adugi tanari ada ngarang na handa portfolio kari yanthoi engine tobuni na kitang delay tobuni project ama semdana hosi tongan ba infan manung da leiriba ising turien sing asi molhan da nabagi thorang ama khaksu Manipur Sakana Paikali Hariba Punamak Si Yangduna Su Manipur Sakana Paikali Thorang asi Kadai Fauba Mai Paka the Gamasung Hariba Mamuturen gi Firma Masi Karamba Matamda Hiena Afaba Oigadagi Abadu Yang Batari Camera person Ibung Snagaluna Paudam Jariba Nabakuma Kawopam Times of Manipur Infan Imphal East District ki Khurai Kendra ki manung chanba Porompat ki Premi Khong da lengak asigi Water Resources Department na paikhat liba thabak asigi mong maril tadre quality control tawduna thabak sudre maram aduna nauna amuk hana quality leina thabak suna bagi damak suram liba thabak sing adu hayeng dagi JCB season aduna thugai ragani haina Khurai Kendra ki MLA Susindrona asaw bagaloina na phongdokre Thabak semgat sagat pagi thabak chathariba premi khongda chatuna yengsinkhiba MLA Susindrona khongsat aduda loina khiba pangmi singda wangang laduna ya school kendra Khurai Kendra amadi akoibadagi putharakpa ising singi punpham ama oiriba khong asi mamangdasu niyom chumna thabak suramdabadagi assembly phawba yauna khre madu phawbada niyom chumna thabak suramdre maramaduna thabak asibu yengsilliba SO amadi engineer gi mathakta matik chaba action lawkhat kadabani haiki अखोई खुराई की प्रजा इचिनाव सिंह पुनमका ngarang dagi hawrkanda अखोई सि मति म कोतोकपा हौरे अदुना नसि इसिंग खर चेन बने अदुना हायेंग चितैदि अखोई पुन्ना एक्सकेवेटर तौरगा जिस दइ जमाना तौरिबा कंस्ट्रक्शन जिंजे अखोई पुलप टोटली अखोई लोइन मु रिमूव तौरनी हाबजे मसि माहानिंगे न सुंबा मिन उबा मफम से सुंबा दि इंक्वायरी तौबियोबा सि अखोई खितंग अखोई नुंगाइगेना नुंगाइजनेबा मरमदि मिन उ लेरबनेबा सि तौरिबा थबक सि मिन उ लेरबनि सि प्रजा सिंद कानहंद्रबा प्रोजेक्ट नेबा मरमदि मसि प्रजा मसि अखोई सांगना मंगइबा मंगलाने मसि 2000 की वारी नत्रे मसि आद 19 खरगी ममांग दा अखोई हानगी इपु अतोम ngaim चाना लैरिङाइ मतमदगी MLA ओइबिरम महांगना MLA ओइरिङाइ मतमदगी मसि होनरप मंगलाने बा तो आइगी मतमद मंफाउनरे ना मयाम पुनम हराउनरे अदुबु हुजि लैरि फिल्म जि खुराई केन पुन इसिंग तुम तारे Tungda MLA Susindrona Masagi Lanagi Senpam Putoktuna Imphal Turen Maringi Lamlong Thongkhongdagi Salanthong Phawbagi Mamang Thangba Torbangi Saruk Sing retaining wall sanbagi thabak suriba mafam sing da su satuna yengsinki khongsat aduda MLA Susindrona lengaki mari lainaba loisang singna matam chana thabak paikhat tabana lainai sel putoklaga semjin sajin bagi thabak asi sathaduna leire haiki mangdo je new je kon ma pada kaiba matam da isana thingui adegi si hangang da kaiba matam du isana thingi maramdi hangang da kairi ha hangang do chawde ba loi chenda ra khurai da chawbne ba adegi wangkhai gi area da kaira ga ju wangkhai da chawroi ba khurai da loi chawe wangkhai na khurai na kupani na masu ma mayam je kitang understand to bi da ka le na haiba department se mase mun na yengsan ma praja myam jin mun yengsan ma da ka le na traga de mo khoi ji mo khoi na tongning ma mong da to ba awna masina maram wa kana government marak ta su problem thola pa government marak ta su mo khoi na akhoi di NPP ni aduna akhoi na tongning ba kai tawni haiba se masidi thadok se na masim tang ai appeal to jage Porompat ki premikhong asi ningthijana same sai natraga same de haiba asi karigumba chumlamba thoklabadi mathau masap khangdaba engineer natraga mari lainaba singi mathakta matik chaba lofam thokpa action lokhat kani haina water resources minister leptau haukipna ngasi all secretary laiba mahaki office chamber da pangthokhiba paumi singa unaba amada phongdokre
mahakna haiki project asi praja miyam yaifananaba paikhatpani hiram asida party maselgi marakta Chanai nabagi wafam leite thabak asi e tender tawduna sukhiba thabakni thabak asi kadai phawba chumna sui natraga sude haiba adu PWD natraga engineering wing ama hekta DPR yengbiraga suriba thabak adu kadai phawba asoiba yaubage haiba yengsinba yagani karigumba asoiba aranba yauram labadi Kankhatpa Tauroi, Chayol Asigi Manungda Chief Engineer, Additional Engineer na Luchingba Team Amana, Project Asi Yengsin Halagani Haiki. Party oina chainaba khotnaba adumba gi wafam engondadi ado lona sulaude aidi praja gi ni thabak magi e tender se India gi level ni Manipur khakinate aina khuthing jin baya basunate ni om chumna ataba mi ne sujabani aduna houzik su finding haibadi kana gumba interested wasted mi kana gumba leragadi ai engineer na taba atopa like PWD gi natraga any engineering wing amana sigi copy mayam si yengaga suri bathabak tuda kari lange adum thizin baya aran balem targadi egi engineer sing chap chana dandi pijagani haibasima ai lebak mayam da sengtok chagi Tongan bachana thaknaba item kya araiba mawongda khanghanabagi pandamda khuhau sidi khuhong sidi haina mingthonba home delivery service ama ngasi ex minister Dr. M Narana hangdokre MS for tomorrow chief and best pisumthong oinam lekai na sinduna for tomorrow gi proprietor sapam kantagi yumda pangthokpa ahanba service Haudokpagi thorum adu the UCM gi founder president Sapam Cha Jadumani amadi Federation of Haumi gi BC Simresu Saruk Yaki proprietor S Kantana Miyamda afaba chinjak mahau leiba chinjak phanganaba pandamda ahanba oina home delivery service ase haudokpani Miyamna apamba chananaba item sing ahongba mawongda phanghangani haiki Thoramadu the Saruk Yakiba ex minister Dr. M Narana Haikibada Subagi Hainabi Lerpasi Yamna Fai Jana Taknaba item sing Lapna Chatuna Leirubagi Mahutta Afaba Ahawa Makal Gitinjak sing Panghanbasi Yamna Fai Haiki. So this is a business now. To employ yourself, self-employed tobagi aduga, self-earning gi means samadum lai. Ruziki report to the Sumla Naiwari Sabadasu. Gari ahum service to Tintok Tinjin Torposida. Demand ji Hengalakno Zixi, Tangai Padana, home delivery sida, mi Mangatara Kunsi, Atuba that Hakar Sigiman the employee tobo, Oitokanisimo Ure air. Because there is a great demand in the market. See a quena, Sayi, Quiggy like Semza by Dimonum the Lactor. Praja mayam na awa ana tarakpa phangpham thokpa chakthung phanglaktaba matamda yengsinanaba MLSC leidibani aduga khurai kendra gi oina tha taru ki cheng phangde haiba asi mari leinaba minister da hana kayarak haikhiba leikrabani cap and PD minister na media da hero saduna phajanaba mawongda pangang ngangba asi tawpham Tauhaningde haina su haina magna haiki kendra gi MLA L Susindro na haikre ngasi MLA gi mayumda pangthokhiba pawmisinga unaba amada MLA L Susindro na makata na haiki transport contractor na cheng puraklaga cheng adu miyamda yengadabani haiba asi masana adumak khangduna leiraba wafamni adubu hairiba transport contractor aduna cheng adu puraktrabadi matau karamna cheng adu prajada cheng phanghanba Ngamgadoribano asigumba kaya asi marilainaba minister na yang sindana leithoklaga BJP amadi masiga chatminariba MLA minister singi marakta nungsinadana singsep thaduna khuraki ina lai saba asida natana concern minister na center leader singda complaint tauba aduna maram oiraga Manipur lengaki image sokhan bani haiki transport conductor se kanana khanbano MLA na khanbra transport conductor sina poraga chieng si yengadorimni se masana Kangdana Leravani, transport conductor no seeing the Portra Kamai seeing Pangaduino. Masima Masana Bhapta on top of it. January Tang Anida, All Manipur newspaper, sell and distributor, Association Gi, Program Tawumatamda, Honorable Chief Minister, the Siri S. Rajan Singh, Planning Gi, Aduga, Honorable Minister Sri Karam Sam, Aduga Isa Yauna, Summa program Sita Wumata, Masamana Lautoma Benevo. Kurai Kendra Sumba Chengi. Award pa leroy loinu mu pihalani na MLA oina lerisi kai da boino sumba award pa mayam na phangdaba
ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯁꯟꯅꯕꯅ MLA ꯑꯣꯏꯅ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯊꯥ 6ꯀꯤ ꯆꯦꯡ ꯐꯪꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯉꯣꯟꯗꯁꯨ ꯍꯥꯟꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯈꯤꯕ ꯂꯩꯔꯦ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯍꯤꯔꯣ ꯑꯣꯏꯅꯕ ꯑꯗꯒꯤ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯐꯖꯅꯕ ꯄꯉꯥꯡ ꯉꯥꯡꯕꯁꯤ ꯉꯥꯡꯍꯟꯅꯤꯡꯗꯦ ꯂꯣꯛ ꯖꯅꯁꯇꯤ ꯄꯥꯔꯇꯤꯅ BJP ꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯤꯃꯇꯪ ꯑꯄꯤꯜ ꯇꯧꯖꯒꯦ Government haibasidi policy da chatkadabani MLA sing amadi minister singi marakta yetnaduna leiba mathau tade lengak asna tawrakani haiba thabakti sungsoi soidana adumak mai pakna tawrakani haina Cap and BD minister Karam Siamna haikre wafama singasi Bank of Baroda Jorat region ge humpu humdoi suba branch amangasi sangai paroda leiba Cap and BD gi campus da hangdokpagi thoramda chief guest ki oiba warol pireduna haikibani mahakna haiki karbar da fauba Hunabagi mathau tade thabakna adumak utkani lengakna tawrakadaba leiraba thabak amada media da thoklaga ngangbagi mathau tade haiki paisa thambagi lokthopagi haina bi se leiragadi moi loan macha macha so dum pi se moi mafam si do thabak tawbani na moi gi survival gi demakta aduna adumbagi awareness su nong bhadok adi moi mayam si phaminna na khominna na wari watai sabagi thabak so dum paikhat piyo Manipur ki branch tara manga laibasigi manungda khwaidagi adi khongjen yangna di chokhatpa branch tu ohenna bohonna bakanda bank ki library ba staff sing aduga authorities sing na phajana cooperation piminaraga ngasi hangdoiba adi branch se mai pak oimena makhata ba pau pijadring da break amatang lojari Manipur ki ahanba 24/7 cab service oriba lamjingba cab service na miyang seba da lejari apamba service khanbiyo economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maru oina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom gi damakta su akhanaba discount pizari hena kupa maro gi damak contact tawbiyu aikhoi gi contact number 1800102795 Natraga 8794613154 Aikoigi website www.lamjingbacafe.com Hello Hello Pakhong ama chalake Chalune Chahi amagi plan tawge haradi Oh phau pambi thabiyo Okay chahi taragi plan tawge haradi U pambi thabiyo Chahi chamagi plan di Ichabu afaba school da mahai tamhanbiyo Icha kaina afaba school haidi Lanai coaching tawgi awaba lehendaba school du da adum changnai na coaching tohonba Mama paga chamana na warak watembi ba Gym aerobic dance football thangta Mamang da 12 exam gi topper su puthokhraba khwaidagi chawba nanba khwaidagi phaba school Last Pakhong Kari school no Slopeland Public School Khongjom chumabra Chumme yam khangi ko Yes only Slopeland Public School Khongjom break ki matungda makhata ba pau pizari ngasi malam gi atai mafam singda harmony and peace haiba pandamda pangthok nabagum mangarak suba international yoga day lising ni taramapan gi thoram lamdam masigi tongan ba mafam singda loop kayana sinduna pangthok nakre Manipur University na sinduna University asida su ngasi mangarak suba international day of yoga gi thoram pangthokre thoram aduda saruk yakhiba university asigi administrator Zarnel Singhana Manipur da aihak matam sangna lejarakle lamdam asigi punchirol asi yamna thak wangba punchirol ama oirakle lamdam sigi sanaroi sing amadi artist kayana malemda
Laibak-sigi mingsat kaya purakbasina aikhoi Manipurgidamak yamna chauktokpa fawi isagi haksang nungaitaba kharana maram oiraga aihak chiarda phamlaga thabak tawbo phawba ngamlakhidabagi tangkak yawkhi adubu tha taruklom yoga practice tawraba matungdagidi normal life ta hanjilaktuna ngasidi isada leiramba nungaitabasing tapna mangkhi aduna aihakna thazai madudi yoga masana asi aphaba amani. India Tourism Imphal Ministry of Tourism Government of India amadi Business Excellence Group anina sinduna ngasi mangarak suba International Yoga Day gi thoram Langai Village ta pangthokre thoram aduda mafam adugi khunjasing yauna miyoi chani rom na saruk yakhi thoram aduga mari leinana BEG gi member KB pangambana yoga na miyoi bagi punsida kanaba kaya ama piri haiki. Mangarak Suba International Yoga Day gi thoram Patanjali Yoga Center Chingmairong Indian Oil Corporation Limited amadi Bharat Vikas Parishad na su sinduna Chingmairong da leba S Shyama Devi Town Hall da su pangthokre. Group Center CRPF Langjing na su sinduna Mangarak Suba International Yoga Day gi thoram Langjing da leba CRPF ki camp manung da pangthokhi thoram aduda Group Center CRPF Langjing gi DIG L. Lokendra amadi atay makok thongbo officer sing yauna personal samnga romne saruk yakhi. Lamsang BJP Mandal amadi Patsoi da leba mga suba JK Rifles anina khusham naduna Lamsang Kendragi manung sanba Tharoizam Maninglekai Community Hall dasu International Yoga Day gi palan thoram pangthokre. Lamdam adom gi miyoi cha kayana saruk yaduna pangthokhiba thoram aduda Kendragi MLA S Rajenna miyoi bagi pukning wakhal ingna leba ngamnana bangasi International Yoga Day asi pangthokpani haiki. Directorate of Ayush ki mityeng makhada Health and Wellness Center wabugai na sinduna Yoga for Harmony and Peace haiba thimda mangarak suba International Yoga Day palan tawkre. Tongan makanglup khaidoktuna awang wabugai Community Hall da akhang ahisingna yoga asan kaya takpi tambikhiba thoram aduda saruk yaraduna Imphal West ki Chief Medical Officer Dr. High Schoolana yoga ne miyoi bagi wakhal amadi haksang nungaina thambada mateng oibada natana haksang gi anaba kayadagi ngakthokpa ngami masina maram oiraga malem pumbada yoga gi nimit palan taunabagum Imphal West ki oina sungasi wabgai gi Health and Wellness Center asida pangthokpani haiki. Nakal amaromda BJP Hangang Mandal na sinduna luwang sangbam makhale kaida leiba the North Imphal Sporting Union gi Community Hall da malem gi yoga numit palan thoram pangthokhi yoga with gurus haiba thimda pangthokhiba thoram aduda social worker and hiainu BJP Hangang Mandal gi President KH Jila BJP Hangang Mahila Morcha gi President W Bormani Devi Imphal East ki Adaksya PB Mola Jila Parishad member L Olen Kumar amadi luwang sangbam GP gi Pradhan S Angona athoiba mithunglen sing oina saruk yakhi thoram aduda saruk yakhiba miyoi singda yoga asan kaya amasu takpi tambikhi. Directorate of Education S na sinduna Imphal gi Sai Complex ta leba new multi-purpose hall da mangarak suba International Day Yoga lisingini taramapan gi palan thoram pangthokhi lamdam masta leiriba tongan ba school singdagi lakpa mahiroi lising ama henbana saruk yakhiba ngasigi thoram aduda president ki warol pireduna Directorate of Education S ki Director TS Kiran Kumar IS na isa gi khaknatana samaj gi oina kanaraba yoga masana asibo mapung phana chakhotna hotnariba school sing amadi laikai ki club singbu sarkar gi maikai dagi phangba yaba mateng pigani haina phongdokhi. Ministry of Ayush Government of India gi mityeng makhada ngasi International Yoga Day gi thoram Slopland Public School da su pangthokhi thoram aduda school adugi oja amadi mahairoi singna saruk yakhi. Malem gi mafam punamakta pangthoknabugum SGC BSF Surachandpur da su Yoga for Heart Stay Healthy haiba thimda personal chatruk yankhai henbana saruk yaduna pangthokre thoram aduda IG SGC BSF Siri IK Mehta Center adug officer sing subordinate officers amadi staff sing Kendra Vidyalaya Sisipur First IRB gi personnel sing amasung Simte Youth Organization Sisipur gi miyoi sing saruk yakhi.
RK Sanatumbi Devi Vidyalaya Jeribam gi Holda Krida Bharati Manipur Jeribam na Sinduna Amadi Jeribam Higher Secondary School gi Holdeshu Assam Rifles Amadi Taramari Suba BN NCC Anina Kusam Naduna Mangarak Suba International Yoga Day Lisingini Taramapan gi Thoram Pangthokre RK Sanatumbi Devi Vidyalaya Holda Pangthokhiba Thoram Aduda Miyoi Chama Yankai Romna Saruk Yaduna Pangthokhi Aduga JHS School gi Holda Pangthokhiba Aduda NCC Cadet Yankai Romna Saruk Yaki Bharat Swabiman Trust Amadi Patanjali Yoga Simte Impal East Amasung Tuba Bharat Manipur na susinduna ngasi Mangarak Suba International Yoga Day Lamlai Kendragi Manung Chanba Laisang Khong da Pangthokhi Thauramadu da Miyoi Sahum Romna Saruk Yaki National Institute of Electronics and Information Technology Ministry of Electronics and Information Technology Government of India International Day of Yoga gi thoram ngasi National Institute of Electronics and Information Technology da su pangthokre ngasi laibak asigi mafam punamakta pangthokhiba International Yoga Day thoram Manipur gi border town Moreda laiba Integrated Check Post ICP the Department of Border Management Ministry of Home Affairs ki makhada mangarak suba International Yoga Day pangthokre hairiba International Yoga numit asida ICP asigi manager Robin Gangte amadi nipuhumdoi suba Assam Rifle gi Major Rajiv Kumar na luchingduna thoram asibu mapung phahanki amadi ICP asida mathau tawriba tongan tongan department Singi Miyoi Sing Yauna Nipuhumdoi Suba Air gi personnel kaya amasu yoga asida punna saruk yaduna pangthokhi International Yoga Day Thoronga Mari Lainana Lilong Mandal na Sinduna Nungai Mispa English School da su pangthokre Thoram aduda BJP Lilong Mandal gi President MD Nasir Khan Chairperson Manipur State Minority Commission MD Anwar Hussain BJP Thawbal District Secretary MD Islauddin na chingbasu sharuk yaki Nehru Yuba Kendra Sangathan Bishnupur Nachau Educational Social and Youth Athletic Association na puna khusam naraga Yoga for Global Health Harmony and Peace haiba thimda International Day of Yoga gi thoram ngasi Ibudau Soraral Chaudhuri ba Community Hall da pangthokre thoram adu da DC Bishnupur Pawan Yadav Nachau Jila Parishad ke member TS Dilip Maite NYK Bishnupur gi District Youth CO Ordinator Dr. Salam Dhana Singha Amadi District Information Officer Bishnupur TS Ranjit Singhana Maru Oiba Mithunglen Singh Oina Saruk Yaki Mahosagi Phibam Kansi Haiba Taragadi Miyamga Loinana Manipur da Ladiba Ching Pat Singh Sanghan ba Mathau Tai Haina Chief Conservator of Forest Mohendra Pratap na Phongdokre Wafama Singasi Thawbal District ki Waithau da Laiba Poirai tong baching da uchara lisingam sanga rom thabaga loinana pangthokhiba awareness program da mahakna phongdokhibani Thawbal Forest Division na sinduna bana mahotsap lisingani taramapan thauramga mari leinana pangthokhiba uchara thaba amadi awareness program aduda Thawbal Forest Division gi DFO Debela Laifrakpam Central Circle gi Conservator of Forest L Joy Kumar Singha amasung Thawbal Range ki Range Officer S. Samungau Singha Amadi Atai Officer Loinana WBCC Amasung Ningsing Loop ki member Sing to Saruk Yaki Nasigi Uchara Thabagi Thorum Aduda Lemba Khul Waithau Chiru Punal Maring Poirau Tongba Lisam Khol Tenta Amasung Uyalgi JFMC Singi member Sing Amadi Samal Tangkhul Thawbal Khunau Amasung Thiam Konjilgi Club Organization Sing to Saruk Yaki Mahendra Pratap na makatana paumising da haikibada Forest Department gi loisang sinna chatharakpa Green Mission Green Manipur haiba pandam gi makada pangthokpani poirai tongbagi akoibada ching asidasu ahongba lakpadagi miyam gi matenga loinana asengba nungsit lehananabagi damakta mateng oinanabu uchara sing asi thabani haiki amuka hana break amatanga lauzari Class 9 Tamlibi Mahiroi Elangam Reshma Devina Indian Space Research Organization has sponsored Tokiba Sri Harikota Amasung Nesak Shillong the Pangthokiba Young Scientist Program da Mahakna Group Leader Oiba Group Aduna Identification of Water by Satellite Imaging Hyper Project Asina Second Position Tarakpada School Management Teaching and Non-Teaching Staff Smart Universal Academy na Nungaiba Amasung Apenba Pungdokchet
Kumkumgang May. I'm a student of COMET. COMET's teaching techniques and tips for exam were very helpful. The teachers are very supportive, which inspired me to do well in my exam. I want to thank COMET for guiding me and supporting me throughout my preparation for the exam. In my opinion, COMET is the best coaching center. Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, local, national, international, Sanabungi Paugdam, Mahiro Singinamak, Maitai Mayekda, Akanana, Mapung Faraba Paung Singba, Lamjingba Times, Lamjingba Times. Isa Isagi Pau set Hadariba Hawker Singda Haibiraga, Lobiba Yaragani. Break matungda makhataba pau singda Khurambban Kaithal gi akoiba mi sinba mafam singda thooningdaba thogdok sing thoktananaba District Police Imphal West na laukhalakpa section thaurangi sharuk ama oina ngasisu Thangal Kaithal gi akoibada paksana thibo humbagi thabak sathakre Imphal West ki Additional SP Operation AG Sharma gi mityeng makhada Imphal West Commando Bazar Unit team na numidang wairam pung mariga minute yankhaidagi pung mangaga minute nifu phawba chathakiba operation aduda punna miyoi chamaga kunthani pan masa masagi saktak se puthok handuna verification chathaki maduda masagi saktak se yaudba miyoi mari makhata na verification chathana bagi damak lokhatuna City Police Station da sinaki ngasi nungthil pung ani makhairom taba matamda Ngang Khalawai awang laikai da leba P Kumar Koba mioi amagi yum maina chakre thangnabada leba yum ani mai waiba haurakpadagi fire service ki kangbuna kanba ngamkhre thodok adugi matangda yumbu oiriba Tombi Sana Debina mari lainaba singna awaba taraba imung asida mityeng changbiu haiba yauna wafam kaya ama phongdorakhi bagi saisibo uirum taiba sida ina kendan se kaawdana muthalawdreba ko aduga phamangida Thalaga Thamambasida Imai Chatamina Basida Kendanjina Kankansida Sakalaga Sa Abazani, I suppose you Tuma Banina, Kandraba, Serang Aigi Asargi, Serang Compact Yabokai Karalo, Sa Ameba. And then Manipur Public Library gi humpumapan subamapok kumal thoram ngasi BT Rota Labor Library asigi reading hall da pangthokre thoramatu da Art and Culture gi Director Aribam Sibada Sharma Manipur University of Culture gi Librarian Dr. Thaunauzam Khamba amadi library bu nungsizaba miyoi kayana saruk yaki library linkhatpada achoba thodang lauramba laikhidraba singi photo da haikat laikat tamduna ikai khumnaba utpana thauram adugi mapung oiba saktam oiki Lining Thau Sanamahi Temple Board na sinduna tha asigi tarama panda haying khongbal da chatharakiba Sanamahi lining gi mifam ngasi loisinkhre thauram aduga mari leinana board ki Sakhang Lakpa Dr. S. Lantenba na mifam asida miyoi bana pokpadagi siba phawbada loina rakliba thauram singi lairik ama puthok tuna hotnariba asida achauba mateng oiragani haiki Phanganba miyamda pahalakanda yaningba yaure Yare Yaning the Yaure, Tanagum, Madu City Shemto Peru to Haido, Mayam the open when I could invite Tony Budum. Aruna, when Shemdong Minarakan, Matamatangi Matungina, Akogi, Mui Vaisigi, civilization Lana Banina, Aduga, Tina Toro Mihadagu, Nasi, Sanarakta, Mayam Torpaya, Maramduna. Ramrai Kulgi Akoibagi kilometer Tara Hena Sangba Lambi Sembagi Senpam, Lautokraga Lambi. Sembi dabagi mayukta Federation for All Tribal Youth Club na akan ba khongjang sangsil lagani haina ngasi paumi singa unaba amada club adugi President R Asingna phongdokre mahakna haiki hiramasigi matangda ngasi Manipur gi Chief Secretary da aiba Gerald ama pisinkre karigumba athoba matamda lambi sembi drabadi khongjang sangsinanaba sem saba loire haiki Mapidel tam gi Khun Leiriba Chatong area sida 10 kilometers se paisa lo thokhiba during model code of conduct matam sida thabak tawdabida maduna ekoina masi we condemn Haurakli bangasigi nahasingna lawu singu
dagi nathairakpa asina tungi mirol da chauna awaba piragani haina Central Agricultural University gi Vice Chancellor M Premjit na nungnangba phongdokre wafamasi kaw amadi rural development na sinduna kaw gi campus da tha asigi taramapan dagi setharakhiba Vibrant North East listing ni taramapan ngasi loisinbagi thoramda haikhibani mahakna haikhi law singu bagi hainabi asing asigi mirol na lainana ba amadi thamnana honba mathau tai haina haikhi. Prime Minister of India recently in the first meeting, so he gave more emphasis about rainwater harvesting and efficient use of this harvested water in winter by using micro irrigation. Thauramadu saruk yakhiba Additional Chief Secretary Soil Akhtar na pangthok leba Vibrant North East listing ni taramapan asina lawmi sing ni income hena lahnana bo hotnabada achauba mateng amasu oiragani haikhi. It's not only the farming practices also, there are certain other things which can also be taken up, and for that, like handloom and handicraft sector is an indigenous sector which can really grow like anything, and basically we need proper branding, proper marketing, and even before that proper skill development, so that All Manipuri Student Union MSU na sindona ngasi MSU gi head office the Winning Our Struggle Scholarship listing ni taramapanda yumpham oiba award distribution ceremony ama pangthokre. Award distribution ceremony asida kosem na loba class 12 ke exam da mark wang na pass tawr kharba arts amadi science da Sisi Higher Secondary School gi mahiroi Basaspati Mayum Roshan Sharma amadi arts da achom Rasojit Singha da piki thoram aduga mari leinana MSU gi President Peter Laisram na MSU gi maikai dagi scholarship pibagi thoram asi sahi asidagi ahanba oina hogdokpani mahak makha tarakpada chahi singdasu pigani maroina lairik ta thawai yauba satra khakta natana laibaki damakta contribution taubiba amadi imung manung wana hotnajariba satra singi mateng oinabagi damak scholarship asi pizabani haina phongdokhi thokpa thautam yauba thautam thawai loba adugumba mairoi sing plus ta haiba mairoi sing ado imung manung da di lair boy jaraga masana ngamjana ba tala subunu ma tan jaraga adugumba hingna ba honariba hasung asugumba polum mayam su puriba laiwa ki dam su khaliba aduga merit chu laijaba adugumba mairoi sing dagi khangat laga adugumba haiba ngasigi scholarship se pibani ado nungyo ba famdi winning our struggle na ko ni ming thonjai se akoina Mairosing the youth sings da Ahogi Piraga Tona sings a Pira Matunda Hogi merit Oibatanatana Hogi Makatara Afava Tavok Tobuda Natrahaga Hogi activism Moina Hoi Tavok Torumba Sing Torok Nabagi Pandamda Asigunaba Hariba merit scholars. Dhana Manjuri University ki Makhada Laiba DM College of Arts ki postgraduate tamliba mahiroi singna makhoi bu takpi tambina bo oza matik chana June kunmanga phawgi manungda Mari laina balenga ki loini sing na pibidrabadi democratic oiba akan bakhongjang sangsil lagani haina section wa thamkhre tom tv ga unaba amada mahiroi singi mihut laisang them nonglemba maitaina college asigi tongan tongama department ta mahi tambiri ba oza kaya pg class toknabagi ayaba yaudri haina laukthokkhibadagi haukiba June 15 dagi ngasi fawba class tawdana lakli hiramasigi matangda education minister dasu Mahaki PAgi Kuthangda Aiba Cherol Ama Pisinduna Kangan Hiba Laikre, Adubu ngasi phawba award pa oja hapsin biduna class makha chathanaba hotnarak tabana maram oiraga matam kayagi mamangdagi asigul bajun kunmanga phawda taliba demand asi phangdrabadi akanba khongjang kaya sangsil lagani haina mahakna makhata na haikhi numi humni gi matam sipawda Mari Lenava authorities in a Matakta Leba authority na initiative Lobirakanda Akoi Poche, fruitful of a settlement of the Pubirapa, Aduka Laiva Tang Manga Tangnabunumit Numisidagi Akoi Hanagi normal class, Amona resume to view on a when a Sata singing my Kadagi at the mind Tamjaning. Amukahana break Amatangalozari. University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital laizaraba medical college ni. Room amada mahiroi ani khaktamak laiba lift facility yauraba amadi yamna hygienic oiraba hostel yauraba campus ni.
MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure: BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility: BSc class 12 pass, physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat 15 khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Manipur ki ahanba private satellite channel Tom TV Times of Manipur cable TV service athuba matamda hauziragani. Lamjingba group ki unit ama oiriba Tom TV cable networking service ki distributor kharasu pamjai. Hena kupamarol gidamak Nagamapal Rims Road Nityananda Temple manakta laiba Lamjingba group ki corporate building natraga ikhugi mobile number 8132089758 asida contact tawiru. Khudong chaba si manghanbiganu. Break ki matungna taramna ukchari amadi makha taba pausingda Rinda publication ki kuntaruk subak kumon thoram ngasi Major Khulda leba Manipur Press Club ta pangthokre. Art and Culture gi Minister Alexander Kumar Hana National Sport University gi Register Oiramba Kangjam Radha Kumar Lamjau Tongba Gram Panchayat ki Upapradhan Soibam Ongbi Ibetoy Nachingbana Maru Oiba Mioi Sing Oina Saruk Yakhi. Thoram aduda Rajan Khumukcham gi Sahi Tangkhai gi Chefong Damos Bol Ten amadi tongan ba lairik mari punna fongki. Ngasigi thoram aduda wangang laduna Minister L. Zenta Kumarna lamdam asna lairiba aiba singi masing asna lairik paba masingdagi masing helak pagum tauriba asi hagwadlak liba mahiroi amadi naharol singda aphaba lairik pabada khananaba masak khangdabadagini hauzik library da changduna lairik pabagi chatnabi mangsillikliba amadi lairik iriba mioi sing asibu Yokhat nanaba mari lainaba singa tanaduna phangbayaba pangbayaba amadi mateng pangani haina fongdokhi. All Manipur Music Association Amana Sinduna Kuntrani Palak Suba World Music Day ya School Police Lenda Laiba Manipur Dramatic Union ge Hall the Pangthokre. Thauramadu saruk yakhiba hanagi amjugi president amadi kanglai pakki mairagi editor Wangkhemcha Samjaina Malem asida pokpadagina siba phawbada isai asi yaudaba sungya yade isai gi nungi oiba kari wahanthok leibage haibadu khang biraba matungda ngasi nahasing asina munna khallaga thabak tawbiyu haina fongdokhi. Piklingaidagi mawong sana tamlaktana isai sakpa yaroi classical music asi isai Haitabida isai pangsakta saktuna classical music bu thawai iyaw daba oina ui classical music jabadi isai amata sakpada mapung pharoi haina mahakna makha takhi. Classical music chakat aku tu kena lagu apa kian kan show dia aku ai sama lagu segan ai ada betul betul tak ada sibisa bawa sabar hau taksi kasih lagi mereka ai tabir masa ai simbang siapa yang musik top tema apa kau kita lagi di sini Siwatura wahai kau pati yang ada aku tahu boleh ada nasi ini aku ini saya classical music hau di bawah yang mana benda yang lain boleh sampai aku masih aku ini mana sih insentif boleh kau sampai tahu dia Thaubal Wangmataba Sorok Makhagi Inkhol Achauba Mapada Meter Yankhairomgi Torban Namthakhiduna Miyam Namipaiduna Leirakpa Adu Kendra Asigi MLA Oiriba Hanigi ex-CM O Ibobigi Mityang Makhada Nauna Leibak Haizinduna Semzinkre Laikai Asigi Club Social Service and Welfare Association gi President L. Ingobina Phongdorakpada Kumgi Isau Lakpada Awaba Nang Lagadra Haina Mi Paiba Phaunaramba Adu Laikai Asigi Councillor O Inau Tombi Club Amadi Miyamna MLA da Haizarubada Harau Harau Yabiraktuna Torban Asi Semjin Biriba Asi Apen Bapoksai Haina Phongdorakli Ngasi ZN Manipur Dance Academy Dasu International Music Day gi Thauram Pangthokre Thauram asiga mari lainana laikhidraba saknairaba Laistram Birendra Kumar Singha Padmasri amadi Sangit Natak Academy Awardina Hinglingaida iramba
Paramparadagi Lairak Manipurgi Vaisnap Sangit Kauba Lairik Amasufongki. Tauramadu Zen Manipur Dance Academy gi Hanagi Vice Chairman Professor N. Tombi Singhana Lamdam Asida Manipur University of Culture Ama Lairak Labanina Culture gi Lamda Achauba Inot Ama Happy Rabra Haina Khali Haina Fongdoki. Eastern side India ki wena ki am chawo ko ki jaga am phangadrai do mai khanjai masi ko yamna culture to ko kangu gi am chawo ko ki future mani do masi do ko yamna thawai haksang yona asai gi guru changak pad guru kuram pad gi hona ko ki somewhere wari like tana sankirtan tana tana ko ki practice si karma kai sum healthy we bisi thamga de yam khajagadra in khali ko Manipur society Apunba Manipur matam isai kanglup nasu waheng laikai da leiba Aryan Theatre da ngasi World Music Day ga thoram pangthokre. Thoram gi director W. Ibol Singha saknairaba saisakpa Dr. Hamom Naba amadi Amiki advisor Rajendra Okram amadi Amiki Thomi saisakpa saisakpi kayana sarukya ki. Dignity of labor, me value. World Music Day ga mari lainana Department of Dance and Music Manipur University na ngasi Lamjing Maira Robin Hood ta based over music album ama phongkre Lamjing Maira athauba haina mingthonba album asigi aiba RK Pritam Kumar ni aduga sesakli ba singna ari Arvin amadi Dipuni Ching khong da yaral patki chi dai da nong mai ching khong da yaral patki chi dai da ningai da ya ta khi athau banangdi ningai da ya ta khi athau banangdi Impal West ya school da ITs ki rock and roll isai sing da yumpham oidona World Music Day gi palan thoram pangthokre thoram asida state manager Nelson Elangbam na miyam puna ngamjaba sel khaijin aduna music day asi harau tayamna pangthokpani adubu karigumba kanda miyam na mayai kaba chinjak sijinai haiduna hek midyang thamliba asi laibak thibani Hayan ningde haiba yauna wafam kaya amasu makoina makhatana phongdorakli mayam china akoi bu nuksibi bedagi or World Music Day ki koi entry free tawga mayam gi tamukta haitare ko music day je koi music lover artist mayam gi tamukta koi na pangthok sabne haitare masida celebrate hoise because World Music Day si 120 countries ta celebrate tawi all over the world ngasi gi numit haiba numit Miyam na sing Malem Sin Bathungna International Day of Yoga amadi World Music Day pangthok naringai lamdam asida laiba skateboarding pamjaba naha kayana World Go Skateboard Day pangthokre hairiba masana asi lakadori balisingani kun Olympic Games ta yaugadori aduna atopa lamdadi Olympic ta saruk yanaba trial kaya chathaba hokre adubu lamdam asdadi skateboarding gi masana asibu pamjaba naha kaya leijarabasu lamjing binaba leitabana Olympics ta saruk yaba fanglaroi haina chingam khadagi Ruben Wahengbam na phongdokre mahakna makha taraduna aikhoi gi leiriba government asinasu mafam chaba mafam amada skate park ama sabiduna Olympic Games phauba yaunabagi khudong chaba lehen birabadi aduki matik nungai jagani haiki Koi kainosi the environment the koi surrounding lay ma'am ju park ama lay ba haise yam kana ni skate park ama lay ba haise mi ma'am je hang out to hum ya ba the parents sing na su yum the krai de lay mai angang to krai lay skate park am the lay ha di nungai da sum sana ga lay ne khan ba da nungai da hosi kan di koi pham bo lay ti tawri je angang ma'am koi chat to ama to the du mai loin to lay da sana lay ha di angang ma'am school hala ga ju gyan ta na mama pa su secure oi da na wakhan do JC of Amtuk and MZO gi mihut singa tha asigi kuntoruki nungthil pung mari taba matamda Chief Minister N Biren ga mahaki office chamber da unanaba baton tawkhre Chief Minister ga unaba adu da taret suba central pay yauna JSC na tanduna lakpa point kunitho yauba demand adugi matang da khanagani hairi
Paradise Club Wangkhaigi humpuga manga suba mapok kumon palan thoram ngasi club asigi ground da pangthokre ya school kendra ge MLA Thoksom Saitabartana chief guest oiduna pangthokiba thoram aduda laikhidraba club adugi luchingba singi photo da haikat laikat tamba amadi kudol pot pibana mapung oiba saktam oiki thoram aduda chief guest oikiba MLA Saitabartana lamdam asibu chawkhat maikai da puraknaba hotnabada club singna ehenba amadi achauba thodang kaya lohhaningi haiki Scout ki ideology umli jabas mayam ki sebada pamami na kanano khandok piraka moibu groom to biba khoi kaduni adani khoi laikai gi thodo wa thoksu jam chumi sumbada khoi gi laikai amagi club amagi thogdang je laikai chakholan ba masung sama chakholan ma je club ki am chaw thogdang ni haibadi club ki khoi laikai di semgol lak grassroots level dagi semgol lak pada ka sai angang ama kyam phan sige haibadi pauta karamba line chalan sige magi talent myam do khoina Tidobiba, Kandobiba, Aduga, Madugi, Drake to the groom to be by the club Amagiam, Chawa Togang, Hainai, Tamsagi. Cultural Directorate and Rabah Hausong Autonomous Council Sinduna Ngarang Assamgi, Gola Parada, Laiba, Rangjoli the Pangtokhiba, Kolagoru Bisnu Rabah, Lake Hidabagi Yankaira, Suba that anniversary of Mari Lenina Assam Chief Ministers. Sarbananda Sonowalna Vishnu Rabha Award Lisingini Taramapal Lantokre Arts, Literature, Culture, Sport ki lamda saknairaba miyoi nipanda award adu khusinnaki award fangkhibasing adugi manungda Hozaigi Amtola Khuldagi Maitai Nupi Kumari Laitonjam Ibempi Sakdebi Yauri Mahak Manipur Lengakna Kumza Lising Samapan Merputarada Tombi Debi Gold Medal Amadi Kumza Lising Samapan Mariputara Nipandana Manipur State Parisat Gold Medal Piduna Ikai Kumna Kraba Misakni Ngarang numidang wairam border town More da leba police IB conference hall da Miyamgi numit thoram Tengnopal district ki More police na susinduna pangthokre Tengnopal District SPTS Bikramjit ASP KS Robinson SDPO Binoy Songtham CDO Moregi DSP TS Thomas Yauna Thorum Asigi Maru Oi Basing Oiki Amadi Tongan ba More Daleriba community leaders Maira Paibi government officials sing su Saruk Yaki ba Tongan ba leaders sing na matam kayadagi lamdam asta thengnariba lambida traffic jam toina thokpa mai marang kaina Pangdaba More Hospital da awat pa kaya lairiba asigi matangda akhanaba mityeng changhananaba wafam sing shu thamki Hauzik sanabagi pau amuk phangbigani District Youth Affairs and Sports Thawbal na sinduna Thawbal amadi Kakching District ki oina humpu suba district level Super Cup football tournament lisingini taramapal ngasidagi wangjingda leiba district sport complex ta haudokre ngasidagi hauduna lakadoriba tangkun manga phawba sathagadoriba football tournament asida district ani asigi oina under 13 boys amadi under 17 boys and girls ki punna team kunithoina saruk yari tournament asiga mari lenana DYASO Thawbal I Purnima Sina Haukiba Chahidadi Kaksing Amadi Thawbal District ki tongan ba mafamda tournament asi pangthokpani handak chahigi oina nong tabana maram oiraga ground gi phibam sokpadagi Wangjing District Sport Complex asida punna sinduna pangthokpani haiki under 17 boys and girls ani who high river age group ahum simangna participation to the team kunithoi sina saru yajabani Ngasi nungtil phongkiba pause singi maroiba pausing amuktang punna khangminasi Kanglei Paki Maira Overdap Tarambadu Zero Balance Lady Tabak Happy Thing Balerambadu Lautok Nabagi Matanga Cabinet from the Kanergani Sham Zogana New Puning Wakal Animak Fanatamba Amadi Sangok Pangami Governor Kurai Kendagi Tatar from focusing Fangre Susindro Pandam Malem Gizogi Numit Manipur Su Parks and the Pangtokre Lengak Nakokiba Equipment Processing Loshinava Cabinet from Lagani Sham Kurai Kendada Napsagi Sing Mambi Wato Say the Sing Piba Toksi Medagi Mangda Fajanava Pangang Nangamba Nanganingde MLA Susindro Sing Mang Bagidamak Minister MLA Kunagidabnate Committee Semlaga Tigatna Bahonari Karam Sham
Code of Conduct manungda contractor na official singa manaraga FCIC dagi yamlaba senfam longthoklamde. Kangla Pau Mangarak Suba International Jogade Pangthokre Overdraft Zero Balance leire athubada RBI na longthokagani bidel. Lomi singna har lo na honabada sauna awaba mayoknare. Momosa longjam opugi thoram pangthokre. Manaba Puxel Kojan Tidana Tabak Tominarata Miam Lengaka Taja Hengalakani Siam Haksang Sajan Tobuna Haksang from the Tamangami Janen Tawan District International Jogadegi Toram Pangtoke Kadani Sit Corner meeting yaw na poster campaign Hogdoke Loisilakpada Moray Papa Mukhanna Pukning Pathaba Ngamlabata Santi Lakani, Yoga Asana Miyobegi Pukning Wakal Animak Pathaba Amadi, Sengdok Pangamgani Haina, Governor Dr. Nazma Heptula and Mayam the Pausal Pikre. State Asiga Santumda Overdraft Taramba Adu Zero Balance Oire, Tabak Hapada Athing Baleramba Adu Loktok Nanaba Cabinet na Kanaragani Haina, Chief Minister and Birena Fongdokre. Amadi Premikongi Tabak Quality Lena Sunabagadamak Shuram Liba Tabak Sing Adu Hayangdagi JCB Sizinaduna Tugairagani Haina Kurai Kendrage MLA Susindrona Asau Bagaloina High Cray. Ngasigidi Times of Manipur ni Pizza Bandamidangi Pau Matang Saloy Sinzare, Midyang Tabiri Punamapu Amukahana Kurumzari.